Houkhiba Chahi Asida Manipur ki oina Chahi Khuding ki Meeoi lishing Romdi cancer Nabagi record lay haina Karkinos Manipur ki Clinical Oncologist ki Consultant Dr Y Indibor na phongdorakli United by Unique Hybrid Team ki Makada Malengi oina pangthokpa World Cancer Day ga mari lainana Karkinos Manipur Healthcare Center ge Medical Superintendent su oiba Dr Indibor na paumising da hai Hospital da yumpham oiba Cancer Registry da Houkhiba Chahi Asida Manipur ki oina Chahi Khuding ki changchatta Meeoi lishing Romdi nauna cancer nabagi case lakhe Missing yamchadaba aikhoigi state asida de hariba nauna cancer nabagi chang ase wanglibane cancer patient sing ase punsi chupa laing chathagadaba maramna state asida di matik chaba cancer khaktagi hospital ningthina leitre aduma ko state government ka PP model chalairaba Karkinos Manipur Healthcare Center asigi doctor staff amade dairiba facility sing asina cancer patient singi damak khonaraga lagle Manipur gi miyam asi cancer laina narakpa yapge chang wangna lay madang asida haining made cancer nare haiba hek khangbaga atopa state ta chatuna laing chathabagi thabak ase tawigano Manipur da su cancer ki afaba doctor sing laide masiga irwainana Karkinos Healthcare Center asida lairiba infrastructure amade facility sing asigi khudong chaba punamak Lobiyo, Mafamashida cell yamna changhandana lairiba facility sing asina cancer ki treatment chathare. Amaromda cancer laina dagi ngakthokke hairabadi ngalingaida screening tawthokpiyo. Masiga iroinana chingnaba lairaba yumgi Meeoi sing cancer naba yauraba amade apombagumba lairabadi athubada screening tawbiyo. Cancer laina ase ngalingaida khangaurabadi cell changdana amade irai laina layengba ngami haina Dr Y Indibor na makhatakhe. Nakalamaramda World Cancer Day Kamari Lainana, Karkinos Manipur Cancer Care Institute and Research Center na Women Multi Development Association ga kucham naraga, Kurai Thangzam Laikagi Community Hall da Nomagi Oiba Cancer Awareness Cum Screening Camp ki thauram so pangthokhe. Manipur yo nadi apai hospital based cancer registry haitare population based nataba ai haijage akoina last 5 years da akoina hospital da cancer nare na lak pase Chahi Khuding gi around 1500 new cases lae khoigi population si yamjadabani lak 13 leibasida Chahi Khuding gi inong nong na bani ko hanagi na badu nataba mamang Chahi gi nataba 1500 1600 minus sum lay aduna masi proportionally yangade yamna wangbo oyeba aduna masi sum cumulative la kadune ko mamangi lisingama changa da changa sigra su lisingama laire handaki Chahi gi lisingama changa da la di lisingani changa sumaina sum punjalak pasina khogi cancer se jig at any time the prevalence haitare cancer gi masing si lising tara gi mathakte henna nai aduna cancer na ba mi lising taram se moidi adum lifelong yeng aduine ba unsi jupa dum follow up tawraduni masi yeng bada khogi Sarkar ki maikaidagi su loina ngamdabanina PPP model edi public private partner ki model da changchan jaba apage Karkinos Cancer Hospital ni masidagi mayamna khudong chaba mateng adum lobiyo